Manipur NRC mapung fana chatnadri fauba amadi illegal immigrants sing marufangna takthokdri fauba delimitation tauba yaroi hairiba sing asi thabak to onthokdana delimitation tauna ba hotnaraklabadi ima ibel khudingmakna amatta oina thengnagani haina amkilgi president Lorambam Nganbina fongdorakli wafam asing asi Manipur gi mafam kayada pangthoknabagum khongjom de gi thoram all Manipur kanba imalup amkilna sinduna Kaisampata laiba loop asigi office ta pangthokiba khongjom de gi thoramga mari leinana Nganbina fongdorakhibani amkilgi masaloisang sing amadi khwairamban kaithilgi ima sing yauna chatminariba loop singa punduna pangthokiba thoramaduda khongjom landa thawaina pontha pikhraba athoba pauna brajabasi amadi mikha ponna hingadabagi saruk sikhibana hena fai khanduna thona fana thawai thabikhiba athoba ani bir tikendrajit amadi thangal general gi photo da haikat lekat tamduna ikai khumnaba utkhi thoramaduga mari leinana Lorambam Nganbina fongdorakpada khongjom dega mari leinana athoba sing haikat lekat tamduna ikai khumnaba utpagi thoram asi amkilna chahi khudingi pangthoktuna lakli makha tanasu pangthokhigani masida natana ngarang April gi tang 22 dasu Bisnupur Lamangdonggi Laimatakta Anglo Manipur Warda British ki Silchar Kalam Lanmiga thengnakiba Nongchup ngakpa Manipuri lanmi singna laikidaba numit ka mari leinana mafam aduda haikat lekat tamduna ikai khumnaba utki haiki Mahakna hai adungai matamaduda khutlai matik chana paidrabasu imalaibakidamakta thawai tharabasu thengnakhigani haina lepkiba pauna brajabasi aikhoi khudingmakna kaufom thokte ipa ipu kayana ikatuna lamdam asibu kannanaba hotnakhiba adu ngasigi numit asi khaktada ikai khumnaba utpana yaroi makoina pamlamba imalaibak mikha ponna hingba yade haiba asi lamdam asida lairiba aikhoi khudingmakna khangadabani amadi chapchaba firep amaga loinana thengnaminagadabani Loinana hauzik Manipur delimitation taunaba hotnariba asi miyamna yaba ngamloi Manipur gi mafam kayada mari leinaba leingaki authorities sing khangdana yum kai kaya sajilamba amadi khul kaya semgatlamba thengnare haiba asi UCM na fongkiba lairik amada mayek sengna yaurabani masigi mayokta lamdamasida lairiba MLA humfu asidagi tara amana khaidokrabasu lemhauriba yangkhai asina chapchana thengnafam thoi Manipur gi lairiba lamgi fibam asi kupna yengsinduna MLA singnasu delimitation tauba yakhiroi haina lefam thoi adubu MLA singna fam munaduna laiba asinadi laibak asi makoina kangani natraga ngakani haiba asi thajaba watli maramaduna ima ibel khudingmaknasu delimitation tawdringaida NRC mapung fana chatna halu illegal immigrants sing khandokadabani amadi Maramdamda chathankigadabani haiba asida chapchana leptuna thengnafam thoi lamdamasi kannaba thawai thakraba athauba singda ikai khumnaba utpa khakta natana makoina pamlamba lamdam adu oinaba hotnabada aikhoi khudingmakna thodang lominasi hainasu fongdokhi khongdomda thawaina pontha khiba adugumba pauna brajabasi haina paunamdagi loroga pauna brajabasi haina khangnariba adugumba thangna leiraba imalai baki damakta apunsi kathokki adugumba nioi adugi damakta aikhoina ngasi kai thuna bujaduna aikhoigi lamdam sigi damakta thawaina pontha pi khiba imalai baku ningkha tamna hingadabani ningkha tamdana hingadabagi saru mikha pongamdana hingadabagi sarukudi thawaina pontha pi hibani hena phai haina hairamba adugumba khalamba khoigi Jubaraj Kendraji kai thunajariba amadi aikhoigi hangal general bu ngasi khoina hikale ka tamjaribasi aikhoi sahi khudingi misam china emkinna emkingi office da koi tamaga dum laksebani aduga makha tarapada so koi adum hikale ka seji koi mayam punna mafam hongba yai hongdaba yai adugu chathajagani haiba mafam asi thamjari aduga ngasi koina punjariba mafam asi koina amkin namadi amkin gi branching maru oina kaithen gi loop ahum aduga Imphal East West na jingba mafam singdagi koi pullaga dai koi component body singga pullaga koi hikale ka asi pangthokjabani aduga aikhoina ngasi pangthokjariba se ngasi khakkan nate ngarang su kokhoigi Bisnupurda lamangdong amadi khoigi kari lemta na jingba mafam singda khoigi Silchar Kalam haina British ki Silchar Kalam haina khangnaba adugumba mafam duda
ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯇꯝꯗꯨꯗ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯔꯥꯡꯒꯤ ꯇꯥꯡ 22 ꯑꯦꯄ꯭ꯔꯤꯜꯁꯤꯗꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯃꯥꯡꯗꯣꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯄꯥꯡꯊꯣꯛꯆꯩ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯃꯥꯡꯗꯣꯡꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯏꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯃꯥꯡꯗꯣꯡꯁꯤꯗ ꯇꯛꯊꯔꯛꯄꯗꯒꯤ ꯂꯃꯥꯡꯗꯣꯡꯁꯤꯗ ꯄꯔꯦꯡ ꯁꯥꯅ ꯂꯩꯕꯗꯨꯅ ꯏꯔꯣꯏ ꯂꯣꯏꯕ ꯄꯟꯊꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯆꯧꯒꯤ ꯄꯟꯊꯣꯡ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯡꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯒ ꯂꯃꯥꯡꯗꯣꯡꯗꯒꯤ ꯂꯦꯞꯄꯛꯄꯗꯨꯅ ꯅꯥꯆꯧꯒꯤ ꯄꯟꯊꯣꯡ ꯐꯥꯎꯕ ꯂꯦꯞꯄꯤꯕꯅꯤ ꯑꯗꯨꯅ ꯂꯃꯥꯡꯗꯣꯡꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯄꯟꯊꯣꯡ ꯑꯅꯤꯅꯤ ꯑꯃꯅ ꯅꯥꯆꯧ ꯄꯟꯊꯣꯡ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯅꯣꯡꯆꯨꯞ ꯉꯥꯛꯄꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯁꯤꯜꯆꯔ ꯀꯂꯝꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯗꯨꯗ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯈꯣꯡꯖꯣꯝꯒꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯩꯅ ꯃꯃꯤꯡ ꯆꯠꯂꯤꯕꯁꯤ ꯃꯥꯅ ꯈꯨꯠꯂꯥꯏ ꯂꯩꯖꯗꯅ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯔꯁꯨ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯁꯤꯔꯣꯏ ꯑꯩ ꯃꯤ ꯍꯥꯠꯂꯒ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯀꯥꯞꯄꯛꯄ ꯃꯈꯣꯏꯅ ꯌꯥꯜꯂꯛꯄ ꯊꯥꯡꯁꯤꯡꯁꯦ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯁꯦ ꯊꯥꯡꯁꯤꯅ ꯀꯛꯑꯒ ꯍꯥꯏꯗꯠꯂꯝꯒꯅꯤ ꯍꯥꯏꯗꯅ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯅꯠꯇꯦ ꯃꯐꯝ ꯈꯔ ꯂꯩꯔꯤ ꯁꯦꯡꯃꯥꯏꯔꯣꯝꯗ ꯁꯦꯡꯃꯥꯏ ꯑꯋꯥꯡ ꯉꯥꯛꯄ ꯃꯈꯥꯔꯣꯝꯗ ꯉꯥꯛꯄ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏ ꯀꯠꯂꯀꯥꯟꯗ ꯏꯃꯥꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯃꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤꯁꯦ ꯃꯈꯣꯏꯒꯤ ꯇꯧꯖꯔꯝꯕ ꯃꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇ ꯎꯠꯄ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯄꯥꯝꯃꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯤꯈꯥ ꯄꯣꯟꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯉꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯪꯁꯟꯃꯤꯟꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯆꯤꯟ ꯀꯨꯀꯤꯅ ꯑꯃꯗꯤ ꯁꯨ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯀꯥꯏꯅ ꯇꯧꯔꯛꯏꯕ ꯑꯗꯨꯗꯒꯤ ꯑꯃ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯁꯤ ꯑꯀꯛꯅꯕ ꯃꯐꯝ ꯑꯃ ꯂꯩꯔꯛꯀꯗꯣꯔꯤꯕꯅꯤ ꯁꯤ ꯑꯗꯨꯛꯇ ꯑꯦꯔꯤꯌꯥꯁꯤꯒꯤ ꯂꯝꯁꯤ ꯑꯁꯤ ꯀꯣꯟꯕ ꯑꯗꯨ ꯀꯣꯟꯕ ꯍꯥꯏꯅ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯁꯦꯝꯗꯥꯗ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯗ DC ꯈꯪꯗꯅ ꯌꯨꯝ ꯑꯦꯂꯣꯠꯃꯦꯟ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒ ꯚꯣꯇꯔ ꯆꯟꯁꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗꯒꯤ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯐꯖꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ MLA ꯍꯨꯝꯐꯨꯁꯤꯅ ꯇꯔꯥ ꯑꯃꯅ ꯑꯉꯥꯎꯕꯔꯣꯝ ꯅꯥꯀꯜꯂꯣꯝꯗ ꯆꯠꯈ꯭ꯔꯒꯁꯨ 50 ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯧꯒꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯃꯤꯁꯤꯡꯁꯤ ꯀꯩꯅꯣ ꯇꯧꯗꯧꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯊꯤꯒꯠꯂꯀꯥꯟꯗ ꯃꯈꯣꯏ ꯌꯥꯎꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯅ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯝꯕ ꯉꯝꯕ ꯉꯝꯗꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯕꯔꯗ ꯍꯨꯟꯗꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯄ ꯑꯁꯤꯅꯗꯤ ꯃꯁꯤ ꯃꯈꯣꯏꯁꯤ ꯑꯣꯏꯔꯔꯣꯏꯗꯧꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯃꯅꯤꯄꯨꯔ ꯍꯤꯡꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯞ ꯆꯥꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ NRC ꯍꯥꯟꯅ ꯆꯠꯅꯍꯜꯂꯨ NRC ꯆꯠꯅꯍꯜꯂꯀꯥꯟꯗ ꯁꯔꯀꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯛꯁꯟ ꯑꯦꯟ ꯗꯤꯄꯣꯔꯇꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯇꯦꯛꯁꯟ ꯇꯧꯈ꯭ꯔꯒ ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯗꯨꯗꯩꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯣꯏꯗꯧꯕꯅꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯍꯜꯂꯣꯏꯗꯧꯕꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯤꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯐꯤꯔꯦꯞꯁꯦ ꯐꯖꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯞ ꯆꯥꯔꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯕు ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯤꯡꯖꯔꯝꯕ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯆꯪꯅ ꯆꯞ ꯌꯨꯡꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕు ꯄꯦꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯕु ꯆꯥꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯆꯧꯕ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯃꯊꯪ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯔꯛꯏꯕ ꯑꯗꯨꯒ 2023 ꯐꯥꯎꯗ ꯄꯤꯔꯛꯏꯕ ꯊꯧꯅꯥ ꯐꯔꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯄ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞꯁꯤꯗ ꯆꯞ ꯆꯥꯅ ꯂꯦꯞꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕ ꯍꯤꯡꯃꯤꯟꯅꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ